Pokpadagi loinaraklaba gender identity na Maram Oiraga Angang Singda Hanthana Yengbiba asina lairik tamningdabagi wakhallon ama pok-hallakpa ase Manipurgi Mangjabani haina All Manipur Nupi Manbi Association AMNMA ge General Secretary Santa Khurai na phongdorakli Hirambasiga mari lainana ngase ghari awang lekai da laiba Nirvana Foundation Trans Pride Children Home da AMNMA Marup Loi amade Home asigi mihut sing yauna pangthokpa paugi mifam amada Santana hai Manipur chawkhat hansi hairabadi lamdam asida lairiba angang khudimmak manaba education piba haibase tangai fade state asida lairiba government ki school singda conforming gender gi angang singda Hanthana Yengbiba gi thawong chatharakpa asina school tamningdabagi wakhallon ama fawhalle Ministry of Social Justice and Empowerment ki directive amade Supreme Court na kumjali singani taramani da takiba judgment amagi matung inda laibag asige angang khudimmak mahimasin gi lamda manaba fida fanghangadabani haibase mayek sengni yauri loinana mahiroi singi marakta karem kathainaba yauhandaba amade transgender friendly oiba school gi environment ama sagatgadabani haiba wafam so palle Mamang Chehi Lisingani Kolumdoi gi April tang ahumda JDO John 1 na thokiba cherol amagi matung innaso Manipur gi school singda sensitization program pangthokadabani haina khanghanba laikhre masiga iroinana community based organization singna tongan ba school singda chatuna sensitization program kaya so pangthoktaga lakle adubu malom da leiba malom mega high school da JDO na thokiba order asigi matung inna periodic sensitization program pangthokpagi agenda leitabra haibase achawa wahangama oire school asida tamliba gender non conforming gi angang singna school chatpa matamda tabada nungaitaba wahiwata sizinaduna makhoibu Hanthana Yengbiba ase laibak thibane masida sunatana angang sing asida school gi toilet fawba sizinaba yahandaba ase hakchinna lawe school amadi imung manung na makhoida Hanthana Yengbiba asina transgender community amade gender non conforming gi angang sing mahimasin tamningba phawraktre asigumba Hanthana Yengbiba gi thawong ase makha tana chatharaklabade Transgender Protection of Rights Act 2019 amade Rule 2020 ki makhada laukhatpam thokpa thabak sing laukhatba saduna leire haina Santa Khurai na makhata na phungdokhe School chatting bagi interest Hantharakpa aduna Maram Oiraga Angang singda laiba different ways of mental issues mayam laibado aduduna passive suicidal tendency laibagi case laire ade angang singse moda confidence watle aduma mayam tuna Maram Oiraga da khoina kitang school singsida and malom mega school in particular moi sida kitang focus tawrakanda huji ki wendi malom mega school sine ba angang sing sina thingna rise aduna moi do kitang bhap ta na ba bhap ta minna si angang sing si school ka ba matam da puning wakhal nungai na ka hansi yamna angang sing ki ba children friendly oi ba school la mo hansi ha ba yamna collaborative oi ba mong da karmai chatmina ga ya ga da gi ha ba do ngasi gi press conference gi khuthang da message na ma moi de yawjabane moi ma'am Gang the laga haidi noi loi tholo exam thab yaroi paper segarani haire paper segarani adu exam tharam da sunang horen tholak bada kya nungai roi kholoi saina mengon da ki han base si taw haning de du exam tholo haraga kano school gi class pa loina kano puna thasdama ga thokre adu ngasi makta da su kano suti school ka we changak pada imana bi ga wari sana lai bada maina khud cha tharak pase sisu thoe nungai te amna aduga imana bi aigi senior high tare ko adu mangonda su ma 10 gari ba adu 10 ga basida mangonda su hai nang khidang gyan taw nang 10 thadorabani na sa se khidang khanjo na ba ma ki hala pase si tang nungai taw phao